ngasi Gujarat Ahmedabad airport masih ke thagna mafam ta maruta ki paikhat khraga plane ase minute manga muk pairam laga aduga ekhoi plane ki thrust sign leiri gravity se masih ngak laga paikhatana dum chatki ba aduga paikhatana dum chatki bagi sakti ase plane sida mangki bani hairi plane ase phukatana dum leibagi pot ase machinery adugumba technical failure oiramgani adugi matungda plane ase tap na dum nemtharak I plane ama paikhatloga nemtharak parise magi special speed ama dilaramgani masiga lorna plane ase aroi bata crash oikre aduga masi residential area amda tasin khibani tasilisu am sathi pa crucial mafam amata mata doctor sing nursing leifam adugum hostel amani haidi mata plane ase yungsinduna pujin kre plane ase building gi khayat manung de chang almost plane asiki tail khakten lehori se du matung da mafam da building ga amaka collide oikrabani na plane ase kodakta fireball oikhibani 242 passenger tongba wada crew member kharam yaram bani around 250 mukki nakya mi yaram gani hojik phawgi report matung ina total loina sire habiste hydre to maximum sibaki pauni aduga asum expect taunari madudi hingani habise yamna asa luba wani haidna plane ase 787 dreamliner Air India ki amasung prithibida sigumba 787 series ki plane ase kaya tang prithibida pairi amasung Indian company na te Indiana masi on oibani lairakpani aduga prithibida sigi plane type ase 787 dreamliner se kaida su kai hidri adugi kai bi record leite sini India ki sina ahan bani yamna shocking baum na kaina matamda Indian origin Indian macha London da chali se London chatpa plane ni sida 200 ki nakya passenger ni hairi British around mayama yauri aduga Portuguese ki mokhoi khari yauri adu punwa ase masi hingani habise hojik yamna losoi bukwani hojik analyze kana tawnari Prime Minister Narendra Modi mafam kudai mantri sing amati authority ga choba mi singa contact tauri Amit Shah mafam asida khudaktama pai chakre accident oi mafam asida aduga Narendra Modi chu mafam de chatlaga oikhri se kari no haibase yengsinba punwa asi tawbuke wafam ne mafam ase chaknga sakre mayamna visuals uram lagani Facebook ama madda social media da ngrang khongna bani amasung India da masi accident chawraba accident ki marakta amani amasung khanghaudana khudak to oikibani ngasai gi tasiliba hostel ase masi gi misu casualty oibagi wafam ni hojik kana kayam siri tangdang pamta leite hana gi chief minister oramba amasu plane asida yawi hairi mark asu laikidre aduga hojik rescue operation mathang chathabagi wani aduga masi chawrba accident singi marakta amani unexpected hojik phangba report ki matungna asumna high plane asida 242 passenger tongba se crew member ma kharasu yawi dana plane amada captain pilots ama se masida au hingdre sini no one survived aduga 169 Indian passenger ngaktani aduga 53 amna British ni 1 Canada kini atopa lemhori sing duna mi taruk taret ama Portugal kini mukhoy ase loina sire aduga mafam asida hojik ngasai chat khiba on board oikhiba passengers ki missing family ki missing thungjin kre aduga matungda anak padai su yarong wani kayama lap na laibu su yarong wani Gujarat Ahmedabad asong ki missing sina angamba Britain London da lairi se mukhoy business minded missing ni business ki damaktas like la shu tamba ama masida satra ka yarong ni piang ngang ka yawbagi wani aduga makhoi sing chatlaga makhoi gi asi basing disease sing krai da leiri masi thidok pagi humdok pagi aduga masak matau khangdraba mi ka amasu yawre sini aduki matik chakre madudi fireball amdi plane ase kaibaga crash oibaga aduki matik chaki maudi yaur be fuel tank sing tuna pokhairak padagi aduna masida tongdiba mi sing ase ki saktam khangbase yamna waba ki wafam hai plane asida ma paga tongba angangani infant ani yob ki wani aduga badodara haimara hamadat ki hari mofam sida one plane crash ori se aduga medical ki ngasai gi hostel asida plane si changki bani changkra matung the only mamai thangba astani changbangam hodri se aduga matung the building to crash oi ki CSF na puthorokpa makoi gi photo amani se masigi photo sida
completely building ado destroy to bukiwa oikiba gwani building amata nongthin waramta onsu pung amaga minute kuntra ni thoi da kaptna chakhiba plane ni aduga matung da tarak pasida pung amaga minute nifu muk ta ba doi crash oibani masida ding rang khongna mi lainari bo office ama tawnreba matamni soidana masida su casualty oibaki wafam ni very pathetic aduga masi india da am shocking web ama oiri karam haina tawkirise aduga 787 Dreamliner Indian Airlines ki yamna chawkatningai raba adugumba plane ama masi loina technical check torga puramak check torga thagat khaba matung desu masi khanghaudana crash oiba kaise aduna tambangam ponte me biki life ka matam da machinery thabakta masi oirgani asum oirgani and safety security lai haibagi thajaba karyamata lai ponate oirise so plane ase paikhat kharabagi matungda around 500 tagi 600 feet mukta wanglam kini si hairise madugi position the plane ase yungkhatna maki maximum height talakpagi tanjani only bagna talakadori se masidi international flight ni amasung yam power laikhraba dungumba Dreamliner flight ni international plane ta international route ta sijinariba adugumba plane type ni mangonda yaukhriba power ase khudakta speed kalhanba slow tawba adugumba technology ka yawi hairi advance adugumba type ki plane ni masi only 600 muk feet muk paikhatna salabagi matung da SOS laura cresini airport ki ADC ta hariba pilot sing asina maudi aikhoi gi plane asida power generate tawpa ngamtre sini haduki matung da plane ase tapna landing gi phibam do madu ki mong da plane ase paitharaki aduga uchek amana paiba da pawda bagi speed ase mina chatpa chen bagi am heliponi aduga flight amana mak ase 600 feet tagi tapna landing gi mong da pairak pahari suma gi speed ama tongan lai khraponi hari by speed asiga loina na SOS laure aduga makase tapna landing mong da lakhi aduga akoi di khalli adugi visual matek tu obda masi land oidori ba kaida adubu tapna chakalaga sai gi residential area hostel lairiba doctor singh hospital gi manak mauda changtar phujin girami masini oikrise plane expert sing na hai masida khudakta plane asida power generate tawpa maki masa sida aikogi trust power and lairi hairi nongsit ase khamba amasung nongsit ase khamaga phugatpa paida chatpa madugi machinery technical ase loss oikibani adugi matungda plane ase kumtha khare porting da somna hairi maudi 242 sigi manungda crew member taramuk tare nipan captain lairi aduga asida sabaroi nupi air hostess kya lairi flight ki thauriba mokhoyani lairi masiga loina 171 passenger masiga loina crew member puramak amatta lemhodre loina ki chatkhre aduga hojik Britain dagi amadagi su report lakli masi kamai to khibuno khangni maramdi mokhoigi mi kasu masida sibada yaukhrapani so Dreamliner ama for the first time India gi chatkhre aduga prithvi da phom kya da 787 series ki Dreamliner asi pairi India da masi history da han madu company ki plane chak pani kai bani masi ki top visuals top mafam da su yeng view asi pau to hojik hairi so thanks for watching